ꯇꯔꯥꯡ ꯑꯁꯤ ꯌꯥꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯂꯩꯀꯥꯏ ꯁꯉꯥꯏꯄ꯭ꯔꯧ ꯑꯦꯐ.ꯁꯤ.ꯑꯥꯏ ꯔꯣꯗꯀꯤ ꯂꯝꯄꯥꯛ ꯃꯅꯤꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯥꯏꯔꯦꯝꯕꯝ ꯆꯟꯗ꯭ꯔꯣꯒꯤ ꯌꯨꯝꯗ ꯑꯍꯤꯡꯒꯤ ꯄꯨꯡ 1:30 2 ꯇꯥꯔꯛꯄ ꯃꯇꯝꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯣꯝ ꯑꯃ ꯂꯪꯁꯤꯟꯗꯨꯅ ꯊꯨꯒꯥꯏꯕꯤꯔꯝꯃꯦ, ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯍꯜꯂꯝꯃꯦ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯂꯩꯕꯥꯛꯀꯤ ꯑꯁꯤ ꯌꯧꯅ ꯋꯥꯔꯕ ꯆꯤꯔꯕ ꯃꯇꯝꯁꯤꯗ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯃꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛꯁꯤꯕꯨ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯗꯕꯈꯩ ꯇꯥꯏꯞꯇ ꯍꯦꯛꯇ ꯃꯑꯣꯡꯗ ꯍꯦꯛꯇ ꯃꯈꯣꯏꯅ ꯍꯦꯛꯇ ꯂꯪꯁꯟ ꯈꯣꯠꯆꯟꯗꯅ ꯇꯧꯔꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ꯫ ꯉꯁꯤꯅ ꯀꯔꯤ ꯊꯣꯛꯇꯣꯏꯅꯣ, ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯛꯇꯣꯏꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯇꯝꯕ ꯉꯝꯗ꯭ꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯃꯁꯛ ꯈꯪꯗꯕ ꯀꯥꯡꯕꯨ ꯈꯔꯅ, ꯁꯛꯈꯪꯗꯕ ꯈꯔꯅ ꯕꯣꯝ ꯂꯪꯁꯤꯟꯂꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯉꯥꯏꯄ꯭ꯔꯧ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯗꯦꯝ ꯇꯧꯏ꯫ ꯃꯁꯤ ꯃꯇꯨꯡ ꯃꯅꯥꯎꯗꯁꯨ ꯇꯧꯕꯤꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯁꯥꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯊꯣꯛꯄꯤꯔꯛꯑꯣ, ꯃꯌꯥꯝ ꯆꯪꯉꯀꯥꯟꯁꯤꯗ ꯀꯔꯤꯅꯣꯗꯣ ꯑꯩꯈꯣꯏ ꯈꯟꯅꯁꯤ꯫ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ, ꯃꯤꯒꯤ ꯏꯃꯨꯡ ꯑꯃꯕꯨ ꯂꯥꯏꯐꯄꯨ ꯍꯦꯛꯇ ꯇꯦꯝꯁꯤꯡꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯇꯧꯔꯝꯃꯤꯕ, ꯍꯨꯟꯖꯜꯂꯝꯃꯤꯕ, ꯕꯣꯝ ꯍꯨꯟꯖꯜꯂꯝꯃꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯊꯣꯛꯄꯤꯔꯛꯑꯣ, ꯑꯩꯈꯣꯏꯒ ꯇꯧꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ, ꯀꯔꯤꯅꯣꯗꯣ ꯑꯩꯈꯣꯏ ꯈꯟꯅꯁꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯟ ꯉꯥꯛꯇꯅꯤ, ꯈꯟꯅꯔꯦꯔꯒ ꯊꯣꯛꯄ ꯉꯥꯛꯇꯅꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯂꯪꯁꯤꯟꯕꯤꯔꯝꯃꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯉꯥꯏꯄ꯭ꯔꯧ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅ ꯌꯥꯅꯤꯡꯗꯕ ꯐꯥꯎꯖꯩ꯫ Organize by